Samsung Galaxy S23 FE Fan Edition hariba phone asi Samsung gi flagship phone singi maraktagi affordable range ta launch toba phone singi manungda amani. Hariba phone asi flagship phone singi manungda piriba specification pudimak phangba amasung affordable price range ta launch toba phone masigi video asida Samsung Galaxy S23 FE hariba phone asigi matangda tentakna semjaba video ni adomna hariba phone asigi matangda akupa marol khangnabidamakta engiramba taragadi video asibu loiba phawbutang ming tabiyo. Phone asi hojiki matamda khwaidagi faba phone singi manungda chaurakna lupa 35 dagina 40 phawgi range ta leiba phone amani. Phone asida Exynos 2200 gi oiba processor ama yauri. Hariba phone asida Android 13 gi processor asiga loinana software piri amasung 8GB phawgi RAM support tawri loinana display gi matangda Dynamic AMOLED 2X oiba display ama piri amasung hariba display asigi size asi 6.4 inch gi display ni. Display asida Full HD Plus da 120Hz phawgi refresh rate piri. Camera da 50 megapixel gi wide angle, 12 megapixel gi ultra wide amasung 8 megapixel gi telephoto lens na chingba yauri. Optical image stabilization support tawba camera sing ngaktani amasung selfie gi damakta 10 megapixel gi selfie camera piri. Hariba camera asigi matengna 8K 30 fps phawbada video namba yari. Battery gi matangda 4500 mAh ki battery ni. Hariba battery asibu charge tawnabagi damakta 25 watt ki fast charging piri. Phone asi IP68 na certified tawraba waterproof oiba phone amani. Adomna Samsung Galaxy S23 Fan Edition hariba phone asi leinabagi damakta engiramba taragadi masi hojiki matamda leibiyaba papa phone singi manungda amani. Phone asida su matam asiga sanaraba 14 5G gi band sing yauri. eSIM gi support, stereo speaker, wireless charging amadi in-display fingerprint sensor na chingba matam asida yamna pamna sinariba feature sing yauri. Phone asisu IP68 ki certified oiba phone ama oiba maram oiraga adomna karigumba 30 meter fawbugi ising manungda video natragana camera na chingba namnabagi damakta afaba phone ama yengamba taragasu hariba phone asi adumak sinaba yaba phone amani amasung hariba phone asina isingda natragana atop khalmakha kyagi isingdagi thokadaba problem kyadagi su athokpa ngambani. Phone asidasu Samsung gi flagship ki phone singda yauriba camera gi quality ga changdamnaba yaba mawongda afaba makhalgi camera quality hariba phone asidasu uba fangani. Samsung gi Fan Edition series asi Samsung gi flagship level da leiba S series ki phone singa manana features pidaba adugumlaba affordable price range ta launch toba phone ama oibana maram oiraga mayamna yamna laina leibasu ngamnaba amasung affordable range leibana maram oiraga mayamgi apamba aduma oiri. Loinana Samsung Galaxy S23 Fan Edition hariba phone asigi matangda adumna hena khangingba leiragasu ngasi video gi comment section da sungsoi soidana adom gi wahangsing amasung ngasi video asida awat apa leibasing hapsaningba leiragasu ngasi video gi comment section da sungsoi soidana ibiramo. Masini ngasigi Samsung Galaxy S23 Fan Edition gi matangda semjaba tentakpa video asibu miyang tabirabasina video asibu like tawsinbiramo, channel asibu subscribe tawdibasina su channel asibu subscribe tawsinbiramo. Tungdasu asigumlaba nungairaba video kya yengbinabagidamakta masigi oinadi video asi matang asida loisinjari tungda anawba video amada amuk thengnarasi.